President's rule thamlakpa numit humni sukhibaga loinana security ki section thorangsu hena kansilakli ngarangsu security forces na Chucharpur ki Sangai Court PS ki manung sanba all kholkhol village ta thiba humagi thabak chathabada KNA ki kadar taret khulai ga konana fagat pangam khre hairi amaromda Chucharpur district ki manung sanba National Highway 2 gi Kaprang amasung Scotland da saramba koki volunteers singi bunker security force na Thugaikhre hairi Lainga ka santi gi wari sanariba Pambei na lusingba UNLF ki camp ani lupa crore tramathoi changna semgat sagalagani hairi ahanba tender aduna UNLF ki punna kadar 285 lainanabagi damakta punna lupa crore 3.45 changna kaksing gi prefabricated structure ama semgat sagatkani hairi ani suba tender aduna lup asigi kadar punna 115 lainanabagi damakta punna lupa crore 7.72 changna semi pakka building ama semgat sagalagani masida changma senfam khudimak security related expenditure gi mingda Ministry of Home Affairs na reimburse tawani hairi Manipur Police ki maikaidigi phongdorukpada hojik India lenga ka santi gi wari sanari pa Pambei na lusingba UNLF ki cadre sing matam kharagi oina yaithibi lakol amadi Imphal East ki nongsumda hojik fawgi oina lairi haina phongdorukli Report asina makata na hai India langa ka UNLF ka taunakhiba agreement adu nakal ani gi maikai dangak na chatkani agreement adu gi matung inna hairiba loop asigi cadre singna makhoina designate tawriba camp adu da lengdana lehanbaga loinana makhogi movement khudimak Central Security Force na monitor tawgani haina report asina makata na hairi UNLF ke ga mari leinade tha asigi tarada sakhangdaba khulai paiba singna Moirang kampu awang laikai dagi laisram malengan ba kawat sahi trangarom tangari ba nupa macha ama nongmaina kaptuna hanamba amadi mahaka chaminaba amabuna hatnaba honaramgi thawong aduda aina thringraba lalalu koireng lucingba UNLF ka karigumba hiram amata mai lenade haina lalhaulup asigi publicity secretary M Sakhena thadrokpa cherol amana